Hi ma'am, ako'y ngasigi Kolkatagi Bidanagar Mela Grounda Food Festival Festival. ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯆꯥꯕꯁꯨ ꯆꯥꯗꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯌꯦꯡꯒꯗꯧꯕꯅꯤ ꯃꯐꯝ ꯌꯥꯝ ꯌꯥꯝꯃꯦꯕ ꯍꯣꯜ 3ꯁꯨ ꯂꯩꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯥꯏꯠꯇꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯆꯥꯗꯣꯏꯁꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯝꯃꯟꯗꯅ ꯑꯗꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯨ ꯌꯥꯎꯔꯤ ꯃꯥꯅ ꯁꯤꯡꯖꯃꯩꯗꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯩ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯀꯩ ꯌꯥꯎꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯆꯥꯕꯩꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯅ ꯍꯣꯜ ꯑꯦꯅꯤ ꯁꯤꯗ ꯂꯩꯔꯦ ꯂꯣꯕꯁꯇꯔꯅꯦ ꯁꯤꯁꯤꯅ 550 ꯄꯤꯌꯦ ꯁꯤ ꯄ꯭ꯂꯦꯠꯁꯤꯗ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯃꯄꯥꯟꯗ ꯐꯝꯕꯅꯦ ꯄꯔꯦꯡ ꯁꯥꯅ ꯉꯁꯥꯏ ꯍꯣꯜꯗꯨ ꯅꯠꯇꯕꯤꯗ ꯁꯤꯗꯁꯨ ꯆꯥꯅꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤ ꯁꯤꯗ ꯌꯦꯟꯒꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯃꯣꯃꯣ ꯑꯁꯥꯡꯕ ꯃꯇꯨꯝ ꯁꯦꯞ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯦ ꯁꯤ ꯆꯐꯨꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯗ ꯄꯤꯖꯥꯁꯨ ꯌꯥꯎꯔꯤ ꯃꯣꯏꯁꯤ ꯑꯗꯨꯒ ꯁꯤꯗ ꯆꯤꯛꯀꯟ ꯑꯗꯒꯤ ꯑꯦꯛ ꯑꯗꯒꯤ ꯐꯤꯁ ꯐꯤꯡꯒꯔ ꯍꯥꯏꯕ꯭ꯔꯥ ꯐꯤꯁ ꯀꯦꯛ ꯀꯨꯝꯕꯩ ꯃꯑꯣꯡꯗꯒ ꯁꯦꯠꯂꯦ ꯀꯩꯀꯩ ꯃꯃꯤꯡ ꯀꯩ ꯀꯧꯕꯅꯣ ꯈꯪꯗꯦ ꯑꯄꯥꯛꯄ ꯍꯥꯏꯅ ꯑꯗꯒꯤ ꯁꯤꯅ ꯑꯣꯛꯇꯣꯄꯁ ꯌꯥꯎꯔꯦ ꯅꯥꯀꯟꯒꯤ ꯑꯉꯧꯕ ꯁꯤꯗꯁꯨ ꯐꯤꯁ ꯕꯣꯜ ꯐꯤꯁ ꯐꯤꯡꯒꯔ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯆꯥꯅꯕꯁꯤ ꯌꯥꯝꯃꯟꯅ ꯒ꯭ꯌꯥꯟ ꯃꯌꯥꯝ ꯇꯥꯗꯦ ꯃꯃꯤꯡꯁꯨ ꯂꯣꯏꯅꯗꯤ ꯊꯥꯔꯦ ꯁꯤꯗꯅ ꯀ꯭ꯔꯦꯞ ꯂꯩꯔꯦ ꯅꯥꯀꯟꯒꯤ ꯃꯩꯁꯤ ꯃꯁꯛ ꯏꯃꯥ ꯃꯥꯟꯅꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯤꯗ ꯂꯩꯖꯔꯦ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯁꯤꯅ ꯆꯤꯛꯀꯟ ꯁꯣꯔꯃꯥ ꯑꯗꯒꯤ ꯁꯤꯅ ꯃꯣꯏ ꯆꯥꯕꯩ ꯊꯣꯡꯕꯩ ꯃꯑꯣꯡ ꯎꯠꯄꯅꯤ ꯍꯣꯜ ꯑꯃꯗ ꯄꯥꯡꯊꯣꯛꯄꯅꯤ ꯁꯤꯁꯨ ꯁꯤꯅ ꯍꯣꯜꯕꯤ ꯌꯧꯔꯦ ꯂꯩꯔꯦ ꯀꯨꯏꯜ ꯑꯗꯒꯤ ꯇꯔꯀꯤ ꯁꯜꯃꯣꯟ ꯑꯗꯒꯤ ꯑꯣꯛꯇꯣꯄꯁ ꯗꯛ ꯃꯤꯠ ꯔꯦꯕꯤꯠꯁꯨ ꯂꯩꯌꯦ 50 pieces. ꯍꯥꯏꯔꯛꯑꯣ ꯁꯤ ꯀꯨꯏꯜꯁꯤ 150 ꯄꯤ ꯁꯤꯁꯦ ꯑꯅꯤ ꯑꯃ ꯑꯣꯔꯗꯔ ꯇꯧꯖꯔꯒꯦ ꯑꯅꯤ ꯑꯃ ꯂꯧꯖꯔꯒꯦ 150 ꯁꯤ ꯁꯤ ꯄꯣꯔꯛꯁꯤꯅ 225 ꯅꯠꯇ꯭ꯔ ꯄ꯭ꯂꯦꯠꯇ ꯄ꯭ꯂꯦꯠꯇ 225 ꯄꯤꯁ ꯅꯤꯄꯥꯟ ꯄꯣꯛꯁꯤꯃ ꯂꯧꯔꯅꯤ ꯁꯤꯅ ꯍꯣꯜꯁꯤ ꯌꯧꯔꯦ ꯁꯤꯗꯅ ꯃꯣꯏꯒꯤ ꯕꯦꯡꯒꯂꯤꯒꯤ ꯈꯨꯊꯣꯡꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯁꯤꯁꯤꯅ ꯃꯣꯏꯁꯤ ꯆꯤꯛꯀꯟ ꯀꯕꯤꯔꯥꯖꯤ ꯍꯥꯏꯌꯦ ꯁꯤꯁꯤ ꯄꯤꯁ ꯑꯃ ꯂꯧꯔꯅꯤ 140 ꯄꯤ ꯁꯤꯁꯤꯅ ꯁꯤꯒꯤꯁꯤꯅ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤꯅꯦꯕꯀꯣ ꯃꯣꯏꯁꯤ ꯋꯥꯗ ꯕꯦꯝꯕꯨꯗ ꯍꯥꯜꯂꯒ ꯁꯦꯝꯕꯅꯦ ꯁꯤꯅ ꯍꯣꯜꯗꯤꯅꯤ ꯁꯤꯗ ꯃꯣꯏ ꯍꯩ ꯀꯟꯅ ꯁꯨꯝꯃꯤ ꯃꯣꯏ ꯍꯩ ꯁꯨꯝꯅꯕꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯍꯩ ꯃꯈꯜꯁꯨ ꯊꯝꯃꯤ ꯅꯥꯀꯜꯁꯤꯗ ꯁꯤꯗꯁꯨ ꯍꯩꯒꯤ ꯏꯁꯇꯣꯜ ꯑꯃ ꯂꯩꯔꯦ ꯃꯣꯏꯁꯤ ꯍꯩ ꯃꯍꯤꯁꯨ ꯁꯦꯝꯃ ꯊꯝꯃꯤ ꯃꯥꯜꯂꯦ ꯃꯆꯨꯒꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯣꯏ ꯍꯩ ꯃꯍꯤꯁꯤ ꯍꯥꯎꯁꯨ ꯍꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯁꯤꯃꯁꯤꯅ ꯖꯄꯥꯅꯤꯁꯀꯤ ꯏꯁꯇꯣꯜꯅꯤ ꯁꯤꯅ ꯃꯣꯏ ꯌꯣꯜꯂꯤꯁꯤ ꯔꯣꯜ ꯃꯈꯜ ꯃꯌꯥꯝ ꯌꯣꯜꯂꯦ ꯏꯁꯄꯥꯏꯁꯤ ꯆꯤꯁ ꯔꯣꯜ ꯑꯗꯒꯤ ꯁꯜꯃꯟ ꯑꯗꯒꯤ ꯇꯨꯅꯥꯒꯤꯁꯨ ꯌꯥꯎꯔꯤ ꯃꯣꯏꯁꯤ ꯁꯤꯅ ꯀꯩꯅꯣ ꯁꯤꯁꯨ ꯇꯨꯅꯥꯒꯤꯅꯤ ꯏꯁꯄꯥꯏꯁꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯔꯣꯜꯒ ꯍꯥꯏꯕꯁꯨ ꯂꯩ ꯃꯣꯏꯁꯦ ꯑꯗꯒꯤ ꯄ꯭ꯔꯥꯎꯟ ꯇꯦꯝꯄꯨꯔꯥꯒ ꯍꯥꯏꯔꯒ ꯃꯈꯜ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯖꯄꯥꯅꯤꯁꯀꯤꯁꯤꯗꯤ ꯆꯥꯖꯔꯔꯣꯏꯒꯦ ꯑꯇꯣꯞꯄ
ꯁꯤ ꯐꯨꯗꯀꯤ ꯃꯈꯜ ꯃꯈꯜ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯎꯗꯣꯗꯤ ꯃꯥꯜꯂꯦ ꯃꯁꯛꯁꯦ ꯁꯣꯝꯗ ꯂꯩꯁꯤꯅ ꯑꯊꯨꯝꯕ ꯌꯣꯟꯕꯩꯅꯤ ꯃꯣꯏ ꯃꯌꯥꯡꯗꯤ ꯑꯊꯨꯝꯕ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯑꯊꯨꯝꯕ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯁꯣꯝꯗ ꯁꯤꯁꯤꯅ ꯀ꯭ꯔꯦꯞ ꯆꯤꯜꯂꯤ ꯍꯥꯏ ꯀꯥꯁꯥꯁꯨ ꯍꯥꯏꯌꯦ ꯁꯤꯁꯤꯅ 220 ꯄꯤ ꯁꯤꯁꯤ ꯄꯤꯁ ꯑꯃ ꯂꯧꯖꯔꯒꯦ ꯁꯤꯁꯤꯅ ꯆꯤꯛꯀꯟ ꯀꯕꯤꯔꯥꯖꯤ ꯂꯩꯔꯦ ꯁꯤꯅ ꯀ꯭ꯋꯤꯜ ꯑꯗꯩ ꯁꯤꯅ ꯀ꯭ꯔꯦꯞ ꯑꯗꯩ ꯁꯤꯗ ꯄꯣꯔꯛ ꯂꯩꯖꯔꯦ ꯁꯤꯅ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤꯅꯤ ꯑꯗꯨꯒ ꯁꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯂꯣꯕꯁꯇꯔ ꯂꯩꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤꯁꯦ ꯁꯤ 175 ꯄꯤ ꯂꯦꯡꯁꯤꯟꯕꯤꯌꯨ BM ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯀꯛꯆꯤꯡ ꯐꯧꯁꯨꯄꯥꯠ ꯂꯩꯀꯥꯏ ꯕ꯭ꯔꯍ꯭ꯃ ꯁꯨꯒꯨꯅꯨ ꯔꯣꯗꯇ ꯂꯩꯕ BM ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯀꯛꯆꯤꯡꯗ ꯀꯪꯂꯩꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯍꯛꯆꯥꯡ ꯁꯣꯛꯍꯟꯗꯕ ꯂꯣꯋꯦꯁ ꯑꯦꯛꯁꯄꯣꯖꯔ ꯗꯦꯟꯇꯦꯜ ꯑꯦꯛꯁ-ꯔꯦ ꯃꯦꯆꯤꯟꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯖꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯗꯣꯛꯇꯔꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯗꯦꯟꯇꯦꯜꯒꯤ ꯑꯅꯥꯕ ꯈꯨꯗꯤꯡ ꯂꯥꯌꯦꯡꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ 6909862944 ꯑꯃꯗꯤ 7627931525ꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯅꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯎꯠꯆꯈꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯌꯥꯝ ꯀꯨꯏꯔꯦ ꯇꯧꯔꯤꯁꯤ ꯄꯣꯠ ꯃꯩꯁꯤꯁꯨ ꯂꯣꯏ ꯏꯪꯉꯝꯃꯅꯤ ꯏꯪꯉꯝꯃꯅꯤ ꯑꯃꯗꯩ ꯑꯃ ꯇꯧꯕꯗ ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯑꯃ ꯏꯅꯥꯎꯄꯥꯅꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯁꯤ BM ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯦ ꯑꯗꯨꯒꯤ ꯗꯦꯟꯇꯦꯜꯗꯨꯒꯤ ꯗꯣꯛꯇꯔꯗꯣ ꯑꯗꯨꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯦ ꯃꯥꯅ ꯁꯤꯡꯖꯃꯩꯗꯒꯤ ꯁꯤꯡꯖꯃꯩ ꯀꯩ ꯂꯩꯀꯥꯏꯅꯣꯕꯣ ꯁꯤꯡꯖꯃꯩ ꯊꯣꯡ ꯃꯅꯥꯛꯇ ꯁꯤꯡꯖꯃꯩ ꯊꯣꯡ ꯃꯅꯥꯛꯇꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯒꯦ ꯉꯁꯥꯏꯗꯩ ꯆꯥꯅꯤꯡꯕꯅ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯅꯣꯏꯕꯥꯅꯤ ꯁꯣꯛꯂꯛꯀꯅꯤ ꯑꯩꯉꯣꯟꯗ ꯆꯥꯕ ꯍꯧꯔꯁꯤ ꯑꯩꯗꯤ ꯁꯤ ꯍꯥꯟꯅ ꯍꯧꯔꯦ ꯍꯦꯛꯇ ꯍꯧꯔꯣ ꯑꯃ ꯍꯦꯛꯇ ꯃꯣꯏꯁꯤ ꯕꯤꯔꯌꯥꯅꯤꯁꯤ ꯁ꯭ꯄꯨꯟ ꯑꯅꯤ ꯈꯛꯇ ꯄꯤꯔꯛꯏ ꯃꯥꯜꯂꯦꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯁ ꯑꯣꯀꯤꯅꯤ ꯍꯥꯎꯋꯦ ꯑꯇꯩꯁꯤꯕꯨꯗꯤ ꯂꯣꯏ ꯄꯨꯟꯕ ꯌꯥꯕ ꯁꯤ ꯑꯃꯅ ꯕꯤꯔꯌꯥꯅꯤ ꯀꯣꯠꯂꯣ ꯑꯍꯨꯝꯁꯨꯕ ꯀꯣꯛꯀꯤ ꯁ꯭ꯄꯨꯟꯗꯨꯅꯗꯤ ꯄꯥꯏꯔꯛꯀꯅꯨꯀꯣ ꯏꯪꯗꯤ ꯏꯪꯉꯦ ꯃꯤꯁꯦ ꯈꯨꯠꯆꯤꯟ ꯑꯃꯅꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯉꯁꯥꯏꯗ ꯂꯦꯡꯕꯗ 이거는 꿀도 싸. ꯂꯥꯞꯃꯟꯈꯔꯦ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯊꯤꯡꯖꯤꯟꯅꯔꯦ 뭐 스폰지네. 야. 아. ꯑꯗꯨ ꯄꯨꯂꯞ ꯁꯤꯗ ꯆꯩ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪ ꯁꯤ ꯃꯇꯨꯡꯉꯩꯁꯤ ꯆꯥꯔꯣ ꯀꯩꯅꯣ ꯑꯩꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ 하와이 puntai taire. ꯏꯃꯥ ꯏꯅꯨꯡꯁꯤꯗꯤ ꯕꯦꯒꯁꯨ ꯇꯧꯍꯜꯂꯧꯒꯦ ꯔꯤꯁꯤꯞꯉꯩꯗꯨ ꯄꯨꯂꯞ ꯄꯥꯏꯕ꯭ꯔꯥ Pai pai din lang ko ba man. ꯌꯨꯝꯁꯤꯁꯤ Nanti oh. Sao lại trái đi? ꯍꯥꯎꯕ ꯑꯣꯏꯗꯦ ꯑꯩꯅ ꯈꯜꯂꯝꯕ ꯃꯍꯥꯎꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯌꯧꯗꯦ ꯃꯃꯟꯅ ꯃꯥ ꯈ꯭ꯋꯥꯏ ꯇꯥꯡꯉꯒ ꯈꯨꯊꯣꯡꯁꯨ ꯂꯩꯔꯕꯅꯦ ꯀ꯭ꯔꯦꯞꯁꯦ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯗꯨꯗꯤ ꯁꯤꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯅ ꯄꯨꯂꯞ ꯊꯣꯛꯑꯦ ꯅꯪ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯅꯪ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯀꯩꯅꯣ ꯏꯕꯥꯅꯤ ꯃꯇꯧꯁꯤꯗ ꯄꯥꯏꯌꯣ ꯅꯪ ꯁꯤ ꯆꯤꯛꯄꯒꯤ ꯄꯣꯁ ꯑꯃ ꯇꯧꯅꯕ ꯆꯤꯛꯑꯣ ꯆꯥꯕ ꯍꯩꯇ꯭ꯔꯦ
ꯆꯥꯒꯦ ꯍꯥꯏꯕ ꯀ꯭ꯔꯦꯞꯁꯤꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯆꯥꯎ ꯈꯔꯗꯤ ꯍꯥꯎꯋꯦ ꯆꯤꯛꯑꯣ ꯆꯤꯛꯑꯣ ꯀꯃꯥꯏꯅ ꯆꯤꯛꯇꯣꯏꯅꯣ ꯍꯣꯏ ꯆꯤꯛꯅꯔꯣꯅꯦ ꯌꯥꯝꯅ ꯑꯩꯁꯤꯅ ꯃꯇꯣꯡ ꯌꯥꯝ ꯌꯥꯎꯗꯦ ꯍꯣꯏ ꯑꯗꯨ ꯆꯥꯎ ꯃꯈꯨꯝ ꯑꯣꯏꯕ ꯆꯥꯔꯣ ꯅꯪ ꯆꯥꯔꯣ ꯑꯩ ꯆꯥꯎ ꯑꯗꯨ ꯃꯁꯥꯡ ꯑꯃꯗꯤ ꯌꯥꯎꯕꯅꯤ ꯃꯇꯣꯡ ꯃꯣꯏꯁꯦ ꯈꯨꯊꯣꯡ ꯍꯩꯇꯕꯩꯔꯥ ꯈꯪꯗꯦ ꯀ꯭ꯔꯦꯞꯅ ꯍꯥꯎꯕ ꯍꯦꯜꯂꯦꯀꯣ ꯂꯣꯞꯁꯇꯔꯗꯩ ꯂꯣꯕꯁꯇꯔꯁꯤ ꯆꯥꯎ ꯆꯥꯎ ꯃꯣꯏ ꯈꯨꯊꯣꯡ ꯂꯥꯏꯅꯅꯦ India khutbongnya. India masalah. Không nên nuôi hay gì là. Không đặt tình ra là. Mà ta cái này mà. Mà. Không dạ dạ. Cheese na chicken cái. Kut na ito siya. Ibungo si chicken gini. Siya. Oh. Chicken kabira. Chicken kabira. Kabira. Wah jelas. Ini không dạo kìa. Maya ide chicken pumaga. Yaman to bang sabang sang ba hai ba ko se. Yaman gi bai. Ma hau lo bang sang da bai mo. Tal kar. Biryani. Ha, biryani yan. Biryani is wow. Video sang malan ni lo sing rasa. Hoi cha lo yong wa le do. Tap na sa lo shin lag ge. Ma'am Aduga aroi pa dasina ice cream le ice cream sina 25 rupees piye hungi amamam 75. Ako'y ngasi hangjadoy question dudi ngasi ako'yna chajari base video sida chajari base sisi lupa kyagi chabano aduido mayam haibira o aduga samana ina halam ke dumaina hana su gift ama pijagani lucky draw the winner oiba aduga ako'y gi kano answer sina ako'y thagat pa numit
ꯁꯤ ꯑꯁꯤ ꯈꯛꯇꯪ ꯂꯧꯖꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦ ꯊꯥꯒꯠꯆꯕꯁꯦ ꯍꯣꯔꯦꯟ ꯁꯦꯇꯔꯗꯦꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯐꯥꯎꯉꯩꯗꯣ ꯑꯗꯨꯗ ꯄꯤꯔꯛꯄ ꯑꯟꯁꯔ ꯈꯛꯇ ꯂꯧꯖꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯈꯤꯕꯒꯤ ꯑꯄꯨꯟꯕ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟꯗꯨ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨ ꯆꯨꯝꯅ ꯑꯟꯁꯔ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯛꯀꯤꯗꯣ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯕꯤꯌꯨ ꯁꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ